An madang asigi Pukning Warol thorom nitiyang tabiri bisingbu James Agurjamna taram nukchari. Asigi Pukning Warol ki damok season nazari ba number 9077282001 number siya ang nukchari. Number si da lengshin birak tu na adom na adom ki Pukning da farok po wakalon sing share to view. Loina na thorom asi da adom na karigumba WhatsApp video call da saru gabi ning labade khoi gi number so screen da lejare 7005 707 808 hariba number si da call to view loina na video call ki damok thorom si da saru gabi bi agani. Ngasigi nukti ki phone liba pause singi headlines kra pijari headline sing asina adom na ngasigi wafam sing pukhat pe yana na bagi damak ngasigi nukti ki phone liba pause maroina sana le fakti la kuchari maite na thorok truck sing kaimaida cookie sing na photo nam ki bagi driver sing starting 5 kinare highway wafam national highway 37 chatpa yaba lambi oidre jeri bamdagi imphal yobada numit humni changle heba sanale pakki amna maroiba pawgi headline ori police commander lokto haiduna more dama sing yamlabu cookie sing na kongjang sangsin kre manipur gi wato ki matang da eu na khut thingjalak pamaram sadi haina MEA na phongdo kre European Union na asi nomani ni da makoina phongdor ki wafam sing adu da ME ni yaning da phongdo ki bani UCC gi mayokta lepkani haiduna Ansam na phongdo ki wafam India lengang na lebak asida Uniform Civil Court UCC chana na balokhalak liba khongthang asida All Naga Student Union Manipur Ancham na yabang amloi lo ase Naga singi homeland da sana hanbe yaroi hai na phongdoro kre nongmai na fanduna mioi ani shokre nongmai kaplak pa mioi masak khangle hai wafam asigi sanale paki maroiba pausing ni loina na Numida waram phongba nungthilgi paugi pandam gida manipur gi wathok athu matam do loiselo haina khana naina khre warep athu bada assembly mi fam kauda bani ngamdragana CM ngamdre haina mi amna lokto ko dabani haiba wafam loina na chicken center amada sakang da basingna nomai kapselak padagi thodokta mioi ani sokle haiba wafam ing tapan jinana namagi damaki matang da chief minister na chair laudo na mi fam pangthokre hairi Police na bangkara hum thugai kre nongmai kamna kiba mafam da operation sa thakhi haiba control room dagi phongdor po afam na phongdoli NPP amasung interfat forum gi for fees manipur gi miut singna governor wike ga ona kre haiba wafam photo ko kona na phongli center amadi lengak state athu matam da ing tapa poroktra gi miyang lengak lak lagni hana margaret na phongdo ki wafam Amarom da Manipur miyambu India ki citizen ama oin uraktrabani na Manipur ning tamba pamle haiba ima memso bina phongdo pawapam kortog duna phongli loina na internet hangdok tuna loisingra da lady bangang sing class online to phangalo hani malum na phongdorokli loina na lengang na nakal anima ka wari sadun lamdam asibu moksa ki punchi dan jalalu haiba wapam ranjana na phongdo ki wapam kortog duna phongli loina na nungti ki phongwa paukse Diamond gi studio da fangjaba paukse pona fangi maroiba pauda Chandran ahum subale mai da thagut tuna orbit thamkre haiba wafam more da police commando lok thokna na ba protest tokre commando sing sija khro haiba ga chap mane haiba fox na phongba warol su ko tokduna phongli nomai maruna pamde mioni sokle haiba wafam loina na PM gi mong si aikoi ning kha tamba pamlak le haiba MM so gi wafam su chap manan ko tokduna phongli European Parliament allow ki buwarip to loilam wakalon gi mamitai haina Indiana phongdorok le UN Human Rights Council mission ama lakpina na ba haizak kre haiba wafam phongdorok le interfaith forum na governor unaduna memorandum pishin kre haiba wafam loina na often discussion da government na topam thokpa tawdrabani na MLA yangkai resign to biro haiba wafam phongdorok le PM na wangang driba karigino haina Jairam na phongdok wafam sa ko tawduna phongli Amarom da lamdamasagi fusion singer tapta na haibat aigi say mayaksi langi nongmay maru maraktagi ni lamdamasida hujik tholba irang asita maytay amoy na sukimatik tamoy sono nuwaite isamak lamtamayay da lepto na tholiba lan asida saru yabang amnudraba sumiyam ki tamoy da fawriba adu saysak pa amoy na isay kutahang da miyam da ngamjaba khradang oraba su tokpam thokpa amani khalaga isay oina phongdok pani aina salibi say mayaksi lanpam da
mayai maktada mahak yawba ngamnudragasu marak adudagi thorokpa mayekni chingkhong chingada tumduna hawjik lamda masigi ngamkaidang lamthengnariba ima singi thamoi sokpa mathabakta khutum suduna phongdorokpudo hangna isai oina phongdokpani haina wafam singa se phongdokra ina toksilaba natraga hektama haijanaba natte haiba saisakba oja taptana phongdokpa wafam court tawduna ngasigi maroiba pawdu phongli loinana Ngasigi loisilakpada khoya lampau gi maroi pau tentana pijari Sirik Laitong da Cookie Militant Singi Bunker Tukai Basang Lubada Combined Force ka Kotona Kre Hava Pau Loinana Moreda deployed to Riba State Force Singi Mayokta Nongway Amadi Petrol Bomb Python Protest to Kre Hari Loinana Cookie Women Union State Force Sing Lotong Nana Kongjing Sang Sin Kre Wangjing Lamding Dana Moreda Commando Sing Matok Tohana Naba Taksin Kre Loinana Delhi dasu Manipur gi lan Europea hena sing nabadagi section tharang lokat kre haiba Delhi police ki section tharang lokat pagi wafam phungdorogli koyathong da double berena kapada nan lokke namaga micham mamaga sokla hari nomaina kaptuna miyo hum informer ni haiduna faraga wahang pahang chathabada oiram dabadagi thadok kre hari Meghalaya gi cabinet ama amasung MLA ama yauna NPP Mihut Singh Governor Una Krehari Inquiry Commission ki Chairperson Churchandpur ki CSO Singh Wari Sana Krehari amade Relief Camp Singh Yangshin Krehaba wafam Maitei Athoba Singh Daikal Laika Tambagi photo no chingba masigi Huela Pagmaru Pawdu Yauri Internet Tingbagi Wathok High Court ki order Manipur Lengana Supreme Court Singh Narakle Haiba wafam Loina na Cookie Militant Singh na Kongba Maru Lifam Lengi Akoibada Sakalakpa Bunker Kun Hauju Pawbu Yoina Sugadori Masing Kun Sugadori Haiba wafam Kotok na Fong Masini ngasigi tonga-tongan ba nungtigi phongliba pause Manipur da phongliba pause masing ami adubu Diamond TV na leijariba mafam masida phangjaba pause kharagi maroiba headlines khara lokachabani aduga ngasigi nungtigi phongliba pause sing asida yauriba wafam sing asi khoi sinomagi thokliba issue singi wafam da based over haibadai adana adom-adom na kari fawi sigumba thodo wathok sida hauji wari batang du leita da Manipur gi fiba mama haijaragadi So ngasigi koi ki number hangduk chaduna thamle number sida call to biraga domna thorom se saruga biu thorom se hogdringai gi mangoina na haijabatai call apirami adubu thorom sandol lamdai da haibatai internet khajiktang nungai tabana aikoi da khudong chadaba khara thorom se hogduk chabada kitang apan bathoi masigi damta sungak pigani aduga thorom se yawbiri basing hana taram lok chari mioi Magi haudorok pada mioi kun gani toina saruga biba aduga Madam Saroblana narang koi thorom sida saruga kiba Churchandpur digi tomba mahaki hoji khudong chada bakra da haibatai koina sohana palising ama koktang gyamjodrabasu Diamond TV gi Pukning Warol na mangonda palising ama kapchakre du ngarang Madam na haibi bagi matungina palising manga ama ngarang amuk khutakta aikoi da kapirak kodigi akoi na muk lupa lising manga ama to magi mafam da kapkre masai da Madam Sarobla Australia Melbourne da biri babu hana thagachari adongi pukchel chawba haijabatai awana gi damak tengbang bi basigi damak hana Madam thagachari taibang mapuna ishorna tikta kaidaba nadi ekta bo hinbiu Internet equina fungjari internet se su fungi bahai baduni internet se adu ke matik son bahai batai koi da peri base das magi sarkar na peri base di koi na low ya bagi chang hai batare ko 4 Mbps ama 10 Mbps ama sidagi hena leita bane aduna masina koi thabak to bada yamna nungai jada bahai batai
ꯊꯧꯔꯝꯗꯤ ꯇꯧꯋꯦꯗꯤ ꯊꯣꯛꯄ ꯈꯔ ꯈꯔ ꯆꯞꯂꯤ ꯆꯞꯂꯤ ꯍꯦꯛ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ Thank you so much. Ngasi ngarang haja batai koina khara thorom sigi khara change hai tare background gu ma khara khara hong thok chabe mayam thopuni thogot bi am nungai jai tonga tonga thorom gu mari leina na khara khara hai batai mayam ge puning sing sin ba khaji khona jabani tonga tonga ba mafam gi ngarang gi koina chacharuba nongai na pan ba so ga relo cam da leiba mioi aduga hauji tongan ba relo cam da leiba makhoi gi khudong cha da ba video kharasu thorong gi marakta adum ucharake khudong cha ba se logjaraga mayam gi ko laktragadi aduga relo cam da leiba khangabo ki mafam amada khoi gi handa gi class 12 ki arts khoi gi angang ama haiba tare ni cha gumba ma 10 position ama yauraga leirami masi kuire nahan masidagi aina imama tengbang ba kitang aina ngamjaba utkhiba imama utkhiba do ada aina mayam da su uchakhiba do ni mafam do da imadu ga moi punna haiba tai leirami Hello. Hello. Minga ba telefon hai bisi? Hello sir. Oh, minga telefon hai bisi? Sir, phone to joi khamong sam kai chingshu la sam sir. Kui rabai tung sir ngasi sir gam tong pau phang jare sir. Chingshu ba yam nungai jai? Sir ai gi chi smart to bane sir. Ai gi han hai ja ke sir. Ai punging gor ni pungok tung anda sir. Ai chi radio si sir han di chung YouTube phangi kan da di ta ba phangami. Hoi kan da koi network chi tanya kena tinggi geram ni na, ni aja tinggi geram ni sir tak pangdre. Maksud sir, sudah tahu deh saya Paul Lauja lah kan dah tahu ya hai betul dari pungam ada ke hobi ni kan jadi pungam lagi kita cuma tahu pungam tahu orang sih hobi sir. Minat ama ni hoi internet ya ada bani noko. Oh, sir ama boros sir, nasi smart tu ni sir, ini aja nimbo pam ama ni dengar sir. Sir hujik awana tahu na relief camp dah lagi ba, cilen lau cingci sir. Yang awak pemayung ni rabi sedih, mereka ikutin tu khang nare. Si mereka sudah sarai na hajan ini benar. Ngasi mak tarik tip, kau ini tungan, mereka sayur ki pau tu ki sarai na pangjau pau tu, memang dong tu kan siar tu ni jadi tahu jadi ni si. Jadi relief camp dah rabi cilen lau cingci, nuan Hawaii di, memang nama tiang pang bira bedagi, mak ini awak na tu kita ngsaparam mani hai, adu ngasi thani kare henjelak pas jadi. Mateng pangwina mi singcho le rakta ba aduga makhoi su shubam mumam khangak ta badagi makhoi singchi awa ba mamayong nare ado like chu tamba sing da chu koi school sing na de free education pb ga ni na lawi ba ado hek chalu ro ga chu hai ba jaga sing do da khoi gi dis limited oye ko over oye ne hek khumbira ba sium khudong cha da ma ma khoi thinare ma si kumno ko ka de ge hai na ching ba ma ma pau dam birak ba ma se sir ai mod ona sarkar ge mai kai da pilam tang to jani ngi ba de sir hojik koi like chudi loina tam chuluraga government gi employee chu oiba phangja hodaba ado like chudi rum nithin haijaba koi like da mayam ama leiri mayam chi da juri likem leriba area chi dagi haiba miyo chingdu khangat piraga sarkar na magi pibam to ko rem kharga pibiri bra natraga su pibiri su ballan taleri mokhoi du bo thabak khara to han biba ya bagi kudong chabal leraga di engage kha to biraga haiba ngang chingdu like taman biba aduga jaba thakpa ning ba thungjelaba singdubu nang sai laikai na mating pangba phangakta sen sar hojikti lorang chubum matamni ai gi laikai da amadi ai gi khumang da leba miyo amaga lonya biraga lorang chubum da ngak tang kumin naraga magi paisa chu tanjaba lomi du gi chu lo chuja gi ba ya ba gi lambim dang kana gum imna makhoi da haibi raga to ba ya ba gi lambi mung leibra masidang ai miam da share to jeni na sa ngasi se line lojar pne sir Chingsoba yam nawai aina relief camp ama sacharuba relief camp da akhoi mi kadai da chatkre mi atai khradi hai kanda mi gi low suba chatkhi haiba taba yaure aduga moi khara amasu khoi gi sinbi langberi ba volunteer sing da haiba tare volunteer sing na moina haiba gi matung inani ko thabak suba chachage haidana moi da hairak pa lei sumai tawse haiba aina nungai ba pawi mafam du da sum pham da na keno da leidok saruk pudi
relief camp da leiraga su khoigi anakpa dai da lo khoigi lopu do na ko moi relief camp apan do ngai biraga adum chatmin na badu kari su kai de aina sum khanjabani ko ado yam phai takpi badu ado mayam sing thabak su ba ama magi wana dana thabak su ba hi tabasu dum yarum bi ai ko dubu khara su ba hi ga da thabak leiraga di mayam pono mono su relief camp da leba sing du volunteer sing a fauna raga thabak su ba khara leini mokho yawning ba leiraga di na kitang offer ga pibira su yam nungai ni hai tare sing su yam nungai thorom saru ga birak pa adum ai koi khara dum tawjari do internet na puna maki yadabani na hai batare tv channel da youtube ta dum khara thajari mayam gi yadabani na yadabani hai ja batare sing su ba kari chitha ba leibiri sing su ba sir aduga aroi wafam amna sir hojikan si sir khoi gi diamond radio diamond tv plus si sir sum sang nai na sandok pri have sin sir ai ra sanda ge goi now Shakespeare da ge laujar amne sir aduna si sang nai na sandoi haramne sir koi so pungching ji yor pata puning yor na ta na tai te program sing da chu churu ya ba gi khudong cha ba si lai raga di program sing ji ta ba phangjar amne sir pungching ji akang na ba pungching lai ta ne sir kam na si kam dau na khoi ta ha ba ya pungching adum pung ahum da nung then gi adum lai numidang gi pung mapan gi adum lai maroi na ko aduna hari ba sing se adum saru ga view maroi na pungning warol pung amadagi aduga nungthil gi pung ahom dagi khoi gi tongan ba yam kan hoji entertainment to sei saktana lang dan to bo sinungai ta ba fawba khoi thu su thorom to bo nungai ta ba du lebak ning bi sei sing khalan ba hai batai aduna lebak ning bi sei sing khoi pungning thogot pa aduga mayam do soi khoina relief camp chalu bagi video mayam ulaga mayam da khoi samai chachari kharagar mateng pangbiu hadana madugi khuthang da kharaga pangak pa sing ado mioi kharatang gi orasu karigu makhara mateng pangmang amjaradi ne yam kan hona jari tek samain hona bada miyam dagi lakpa sel na haibatai hoji phauda relief camp jamna mateng pange hayeng chu relief camp ama chachagadori adamai tawduna hai tare ko aduna numidangi pung mapan taba ma saruga biro nungthingi pung ohum ama yare pung ama yare hoji phawagi di aduga tai khoi yamna hana langba khotpa tawbudu yam nungai tabadagi thoram loi kak tharaga kharaga tawbu ya daba tawde ya daba khara tawja nungdang pung mapan gi program tu na highlight tawbir ma sir nungdang pung mapan je dum live phone program ni dum isai lebang ning bisai guma dum khan biu ko mayam puning thogot poina aduga lekai da sumai tawre khoi lekai gi sumai tawre awana mayam su tambiu kai su kai ba leite adumain tawraga adumain tawre yare ko ching suba adudi ko ja sir thank you taga chari ching suba thorom saruga birak pa segidema Atangi kolar da kodong chawa pizari saruga biyo fongdo piyo dom so dongi punungi warol thoromasi ngasi iScom cable TV da cable network da thoromasi home channel number 15 na miyam gi thogol togjari tagachari chal sneda hello mingalai fonga tapisi hello call si ona tena tok salak pa male Amir Khan call check toroga tobiro undong na tobi si wrong number oira male ko anyway thaga chari saruga view phongdo piu mayam pano masu Deepak thauna live oina ngasi di saruga jare tapire Deepak yes koi Shakespeare na ham atai da so caller sing da thorom se khoi gi call to de am phangna da thorom ma oibne du net ya da na mayam na thorom santu amsung sanduk te khang da na mara mora kan da kodong cha da lai ba de khoi gi Shakespeare na sing su su call to thorom yao hai da na ta pi ba hai ba tare aduga khoi gi ton ba relief camp da lai ba sing su khoi gi mara ma pang sing yao di ma khoi gi su ma khoi gi awana da phongdo pe di am ngai ni aduga marak sida hayeng si koi Madam Nandini aduga koi gi Chekunjarani me amna todo ena khangna biraba lebak sigi aduga Padma Shri makhoi ani ga loina na akhoi Diamond TV da lakpi ga dori ayuk angan bada lakpi raga
nungthin gi matamda khudong chajadrabai maibel singi chapal yumgi tonga tonga season aba polam sing nupi gi undergarment sing nupi macha singi adu halaman gi chapal adigi colgate toothbrush ka tai tonga tonga ba biscuit the breakfast ki tawna na bagi damang ta hayeng piba la pi gadori adana masagi damang ta sumayam akoi madam bo amadi che kundarani ani bosu hanana thaga chari hello hello James Vincent Sarungbam Vincent tapiu kari wafam habeningi so wahi amani dang thamjabe khogi ngara magajang asiu gada khogi kanogi news anchor khogi oza paujel saubana khogi oza tapta una bada paujel saubana hangne oza khogi hoji olba piyum jida Narendra Modi Honorable Prime Minister aduga Amit Shah ji Manipur CM ji masi matana kari oina thambini ne ha kanda oza tapta na moi di photo lat ka da bani modi frame sa laga photo dum la thamgani ne kai no ja jo ba se 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 ne mayam dum modi tumi na silent one la na mayam sauna ri do kamana frame one sa la thamga da ni na angan oza tapta na khumdo pa khumdo akoi manipur maitai haibu jati si matam punamak ta tumduna dum lai adu handaki matang sida Narendra Modi akoi honorable kana prime minister na tummanu noi hawatlo noi tumman le noi na tumba henan badagi mayam se sum khaji kana tawsalap ne duna tummanu noi ju na sadu khra hawatla ga nokogi pangan sakti thongna adu noko ju ligjan mana dana nokoi amaga punin na dana amato bu kana dul thongna du utlona adugi kana dandak tanbiri bane takiri ne duna kana su frame on sa lago on lai on so on la ko no thangju wa pham ojana jo habi bad maina khoi masen khurak ina lai sa ba ha kedro mama ngai da ojana ha ba khoi salai amagi makha da lai jaram ba iram dam ne ha bu khoi khudin nungsi chana lai bizre khoi ju hindu dharma sat khaya dagi khoi gi sinau khoi ju Christian dharma da sat khaya ade chat pa ju sumna khoi ju sasa ge mo sasa ge bo je phaba marak sida khoi chingna ba jida aman ababu namdhan abajida khoi gi moi de aduni adi moi na khoi da adu tawi aduma haibani adi mo khoi na khoi da aduma namdabi bani adu tawbani na harga amma bo khoi gi kana to ga paste to ga thamam baje jam na example na koi thamni mang do so koi gi dharma gi sandokpa koi gi ma masama ke koi gi ma te masao jar ga jo uzaraman da na koi gi ma speech da community amana koi sab kana ka suppress to ga thamnaga amma bu ching khapagi mo kana do sum chapagi mang to bu do adu mana suppress to me di koi gi manipur mai to koi ji ne man namdara mi je koi ji namdara maga na koi ji koi phatta bani koi ji adu to bani ada to bani haraga sum amma sum ching khapa adu na sai ching khali po ji di brain wa sum to bodi di koi ji mo na dum dusman oina enemy oina koi ji adum yekna bona sum urak pagi mo om da sat khi bije tasing na koi na mo yekna boina dagi kana to boina amma nomata khan gi ba adagi mukoi de behave to gi ba kasu lai bunate ba nungsi sanan le japune to bu ne karna masai kudong sa wa gadra natraga dharma gi kanu da chingna bona ba gadra dharma santokna ba gadra sum lana khra ko gi divert to ko sakhi bije aduna khuraki na lai sa ba jitang tokpi ga amutang shanti oina ba na punna thongni jago ja tagachari yo javim sen tapir bangasi dongi poning da phobiro po khal hai batare ngarang oza tuda gi chu yai chu yengjai ozana haibado am phajai hai batare amarom da ko tasena idi khabar dagi dum I bane haibado khabar se koi gi loksing pukai ni khabar yam to in pabiba khabar ga uri bu mayam si lo ina kok ta hanjaladi khoi shu knowledge yam na oiba haibatai aduga khabar iri ba mayam do koi gi achum ngak tani mayam na khomjum adu wahi mayam do tara kan chum sing do ngasi hek nongan matam da haitare khoi puk hawgalak paga kari han yeng ai newspaper han yeng jei ba puk hawgalak paga ai kari haitare tonga channel gi pau haitare khoi su mayam pau piri ko ai puk hawgalak ai gi pau gi yeng de khoi gi khomjan madu yeng de haitare pau se sing kari yauri gi se han da pau se sing se loi na khoi loi check tawi haitare ano za tap ta so do maina tawi ano
ꯂꯥꯟꯐꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯉꯥꯡꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦ anyway amore thank you so much oza takpirapko mathanggi caller da khodong chaba pijari aduga adom su phangdo piu ngasi pungning gi warol da aduga ikoi tonga ba relief camp da lady maru mapang sing da su adom na khangna bi yaurodi sandok piu makoi gi su mafam adu da lady ba khodong cha da sing ado aikoina makoi gi thongjin da lep ludra ba su makoi gi phone call ama khangna miyam da makoi gi awaba nungai mayam do share to wi yai adana sigum se share to bi hai jaba tare pura mapu hanana thaga chari aduga I marak ta khodong chaba logjaraga koi gi khangaboki mafam adu da koi gi class 12 ki exam haidok pada hai batare 10 position ama yauramba the game view 10 position gi angang duna mana high ba wafam ai mate matang khudol tamjarake 10 position gi nungsira ba angang sina ma nungai ba faw ba phongdok pa nangakte hai tare aduga yamna nungai yai fa ba imung amada horok pa nate adu hoji masamak lanjenaraga leiri bani kadai da leiri ba khoi gi khangboki mafam sida lei koina hayeng su mafam adu da mateng pangba koina sasaga dori bam pham domakta da hai tare adu koina mangjong na mafam adu da leiri ba sing adu koina kitang yeng thokpani kana kai dauri kari watli hai adu koina hanchanga ga hai tare isali se sing na I chapal wale ai gi mapa pi da wale hai dena da nuksira bai chagum laba mayam no pi macha mayam do makhoi gi award ba sing khun list sama sem do makhoi gi tangai fa da sing ado yenga kan de koi madu leiraga hayeng thiluna bai no koina tokjabani marak sida khoi gi nuksira bai cha hai tare mayam masak uthok chare waraba lan pham hai batai hojug wari se khoi lan pham lan manung hai batare steida class 12 ta pass tokjaram laba aduga tokjaraba 10 position de yauraba yamna khoi gi yam nungai yai fa bai mung amadi na tabadu masa maksu lanje na ba yauri ba hai batai and sigum sing sida di khara mari leina ba sina sumi yeng changbiraga makha ta na magi further studies ki da mo hai tare magi mama apopasu khoi gi lanje na dana leiri aduga hauji karim bok thok trakanda macha afaba ma 12 ta art subject ki oina 10 position yorok masa ma to krom hi tam ga dori sing imung gi kolik yum leina na ba puno maksing ado loina mai sakrabani adu mahaki numitu gi thodok tu gi pawdo mate matang tabise ꯑꯩꯒꯤ ꯃꯤꯡ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯃꯩꯔꯥꯕ ꯃꯩꯇꯩ ꯕꯕꯥꯒꯤ ꯃꯤꯡꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯩꯇꯩ ꯃꯃꯥꯒꯤ ꯃꯤꯡꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯣꯡꯕꯤ ꯑꯅꯤꯇꯥ ꯂꯩꯃ ꯑꯩ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯦꯔꯧ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗꯒꯤꯅꯤ ꯑꯩ ꯀ꯭ꯂꯥꯁ ꯅꯖꯔꯤꯗꯩꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯅ ꯁꯦꯔꯧꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 10 ꯐꯥꯎꯅ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯁꯦꯟ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯁꯦꯟ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ 10 ꯀꯣꯚꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ promotion ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ 11 12 ꯑꯦꯟꯂꯥꯏꯇꯟ ꯁꯉꯥꯛꯄꯝꯗ ꯂꯩꯕ ꯑꯦꯟꯂꯥꯏꯇꯟ ꯅꯣꯂꯦꯖ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯈꯥ ꯇꯝꯖꯔꯛꯑꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁꯤꯡꯁꯤꯗꯁꯨ ꯍꯦꯜꯂꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯦꯔꯧ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯦꯒꯤ ꯇꯥꯡ 19ꯗ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯊꯣꯛꯈꯤ ꯏꯔꯥꯡ ꯑꯁꯤ ꯍꯟꯗꯛꯇ ꯀꯥꯎꯟꯁꯤꯜꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ ꯃꯦꯒꯤ ꯇꯥꯡ 22ꯗ ꯍꯥꯏꯗꯣꯛꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯗꯅ ꯑꯥꯔꯠ ꯁ꯭ꯇ꯭ꯔꯤꯝꯗ 10 ꯄꯣꯖꯤꯁꯟ ꯐꯪꯖꯈꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯃꯦꯒꯤ ꯇꯥꯡ 19ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯈꯤ ꯍꯥꯏꯔꯤꯕ ꯃꯦꯒꯤ ꯇꯥꯡ 19ꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯦꯒꯤ ꯇꯥꯡ 18ꯗ ꯑꯩꯈꯣꯏ MLAꯅ ꯒꯥꯔꯤ ꯈꯔ ꯁꯤꯟꯕꯤꯗꯨꯅ ꯁꯨꯒꯨꯅꯨ ꯐꯥꯎ ꯊꯣꯛꯂꯛꯈꯤ ꯁꯨꯒꯨꯅꯨ ꯐꯥꯎ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯋꯥꯕꯒꯥꯏꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯥꯡꯕꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯃꯃꯥ ꯕꯕꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯃꯛ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯅ ꯁꯨꯔ ꯅꯣꯝꯂꯒ
ꯌꯥꯝ ꯋꯥꯅ ꯋꯥꯔꯁꯨ ꯃꯤꯒꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯟꯀꯝ ꯂꯥꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯇꯔ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯣꯠ ꯑꯌꯥꯝꯕ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯂꯣꯛꯆꯈꯤꯕ ꯐꯧ ꯍꯪꯒꯥꯝ ꯍꯋꯥꯏ ꯃꯁꯨꯔꯤ ꯌꯣꯟꯅꯤꯡꯉꯥꯏ ꯊꯝꯕ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯍꯟꯕꯤꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯅ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯆꯔꯥꯡꯅꯈꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯝꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯥꯉꯕꯣꯛ ꯔꯤꯂꯤꯐ ꯀꯝꯃꯤꯇꯤꯅ ꯁꯤꯟꯕꯤꯗꯨꯅ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯍꯥꯞꯄꯤꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯗꯒꯤ ꯑꯦꯝꯁꯨꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯒꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯈꯜꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯕꯥꯜꯒꯤ ꯗꯤ ꯁꯤ ꯁꯥꯔ ꯑꯦ ꯁꯨꯕꯥꯁꯅ ꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯇ ꯃꯈꯥ ꯇꯥꯅ ꯆꯍꯤ 3 ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐ꯭ꯔꯤꯗ ꯇꯝꯅꯕꯒꯤꯗꯃꯛ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯁꯨꯡꯎ ꯎꯗꯕꯗꯒꯤ ꯑꯩ ꯌꯥꯝꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯀꯣꯂꯦꯖ ꯈꯔ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯦꯔꯤꯠ ꯂꯤꯁ ꯉꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯍꯥꯏꯕꯁꯤꯁꯨ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯁꯦꯜ ꯂꯥꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒ ꯆꯠꯀꯅꯤ ꯍꯦꯛ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯨꯕ ꯂꯝꯕꯤꯅꯤꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯟꯇꯣꯛꯑꯝꯕ ꯄꯥꯝꯗꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯝ ꯇꯝꯕꯒꯤ ꯄ꯭ꯂꯥꯟ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯇ ꯅꯠꯇꯅ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯏꯟꯇꯔꯅꯦꯠꯁꯨ ꯊꯤꯡꯉꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯅ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄꯗ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤ ꯑꯁꯤꯗ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯅ ꯅꯣꯂꯦꯖ ꯑꯞꯗꯦꯠ ꯇꯧꯒꯗꯕ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀooperation ꯇꯧꯒꯗꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩꯁꯤꯅꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯖꯔꯕꯁꯨ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯥꯗꯕꯅꯤꯅ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕꯗ ꯌꯥꯎꯔꯤ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯁꯤꯟꯕꯤꯗꯨꯅ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯤꯔꯦ ꯃꯁꯤ ꯀꯥꯔꯤꯕꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯀꯥꯕꯒꯤ ꯃꯃꯤꯗꯤ ꯂꯩꯇꯦ ꯑꯌꯥꯝꯕꯅ ꯏꯝꯐꯥꯜ ꯏꯔꯥꯡ ꯊꯣꯛꯇꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯀꯨल ꯀꯥꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯋꯦ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩ ꯏꯔꯥꯡꯒꯤ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯗꯤ ꯃꯩ ꯆꯥꯍꯧꯗ꯭ꯔꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯩꯊꯦꯡ ꯐꯪꯂꯤ ꯃꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡ ꯇꯝꯕ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯈꯔꯗꯤ ꯁꯥꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯥꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯇꯝ ꯈꯔ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟꯁꯤꯗꯤ ꯍꯦꯛ ꯃꯇꯝ ꯈꯔ ꯄꯤꯕ ꯂꯦꯞꯈꯤꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯀꯥꯎꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯍꯦꯛ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡ ꯈꯔꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯈꯣꯠꯄꯤꯒꯦ ꯇꯧꯕ ꯀꯥꯟꯗꯁꯨ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯁꯤ ꯏꯆꯪ ꯆꯪꯗꯕ ꯃꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯃꯃꯤ ꯂꯩ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯁꯨꯝ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯁꯣꯛꯏꯕ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯒꯤ ꯃꯥꯡ ꯇꯥꯛꯏꯕ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯌꯣꯛꯑꯒ ꯊꯝꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯃꯈꯣꯏꯅ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯅ ꯃꯁꯛ ꯊꯣꯛꯄ ꯉꯁꯤꯐꯥꯎꯗ ꯊꯕꯛ ꯑꯃꯨꯛ ꯂꯧꯈꯠꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯁꯄꯣꯔꯠꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯇꯛꯊꯣꯛꯄ ꯉꯝꯗꯦ ꯃꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯁꯦꯝꯒꯠꯂꯛꯏꯕ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤ ꯀꯔꯤꯒꯤꯗꯃꯛꯅꯣ ꯊꯝꯃꯤꯁꯦ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯔꯒ ꯇꯣꯂꯣꯞ ꯇꯨ ꯈꯛꯀꯤꯗ ꯍꯤꯡꯉꯤꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯛꯄ ꯃꯇꯝꯗ ꯀꯥꯊꯣꯛꯑꯒ ꯀꯟꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯈꯛꯇ ꯈꯟꯈꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯇꯣꯂꯣꯞ ꯄꯤꯔꯒ ꯊꯝꯕꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯉꯦ ꯒꯣꯚꯔꯟꯃꯦꯟꯗ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯛꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯃꯁꯤꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ 12ꯇ ꯄꯥꯁ ꯇꯧꯔꯕ ꯑꯗꯨꯒ 10 ꯄꯣꯖꯤꯁꯟꯗ ꯂꯩꯔꯕ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯣꯐꯥꯔ ꯈꯔ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯊꯔꯦ ꯍꯥꯏꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯊꯔꯒ ꯂꯩꯕ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯈꯨꯗꯣꯡ ꯆꯥꯗꯅ ꯂꯩꯔꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯈꯛꯀꯤ ꯍꯥꯏꯕ ꯇꯥꯏ
soidana maki tungda karigumba masak thokpa thabak ama tawrlagadaba leba asigi soidana aduga chauba imung manungi daita ma lawrakadaba not only magi imung manung khakta natan magi kerol lekai sana le pak sigi dama karigumba phirif pandam amada soidana laklagadaba chamani hebetai adur mahakumba amada mari leinaba singna khara institution akoi ga so so leiru singsina khara ga hena yam tingbang haningi haitare mahaki masai mahi masing tambagi oro magi oro aduna atai tendo ram tardi akoi school gi mai ora dawni haidane school hangi ba so so school hangba singsina paisa ga piraga lupa lamani ga piraga mahak ko loksan bi khara dawni adu 12 to oigi banina hauji makhata na ma kari to godage haiba khara heni yeng sinberga ma gi threat to khangdok pirakanda mari leino sing mateng pangbirabadi kya da nungai gani marks dai ko lo khojagi hello hello mingalai fanga tapisi tawda ide theni namju wafam kara tham kaso kai de the taram lok chari habiu kari wafam phang dok piningi poning da phawbira po khalon share tawiu sum pauding je nan koi me that me da di tawaga hodi khani makhai thagala ba matam jida aina tok tok po u da ba pot khara phongthok chani ba singna bada hogi MLA मैम जे शिबाउद अखोगी रिलीफ कैम्प द चत्तब MLA थोगत्तब मीडिया दबाउद थोगत्तब MLA याउदब लैबम उबा होय होय थे याम चोमे अदुगा अखोई कयाय तारे इरान जिदा अखोगी प्रूफ से अखोइना हाइजे मैदै बाक्सि कन्जे ना हाइबनेबा मीगी makhya ta gi dore khan badagi ida maitai gi atatai ka tangati hoi mitai gi atatai oiragati akoi gi maitai haiba ga pi gi da yaw da ba kendra ji anum uja bai ta ra aina noi namak ti yaw ga ni khale tu yaw da ba kendra sum khara man ba te chume the na biri do the na the da phawbiri do maina isu phawe akhoi MLA khara di uzai magi lekai da kari kari no khara thobasu uzai sungu udaba karim ta hoi khoi ne khangda bi oram bai ko social media da su udaba khabar da su yaw da moina du tawri moi lekai da du tawri gaina tawrak ta basu dum yam yawi hai tare the ma khata bi o kari kari habiu moi mamit pang la mana pang la mam na haina ri sum ma Sumena logzara aigi mota de adu akoigi kendra or jo akoigi district or jo adu ji akoigi kaya tara laikai makta or jo yaw da ba anum laikai laidi charupya da ba moi da di irangi yawra aroi akoi swai yawra aroi thogla aroi khan ba gi je kamaina sum thokada ge je sigi mapam da kitang sar da gi oi ba mot tangju sajan the wa haiga da babu yam luida hoje kanji di ko ado thena phawbiri do ai so dum phawgre ba ai na ngasi degi matam khrai mamang da khoi gi masak maming social media da yam udrasu tadrasu ko ai ne sum ta jabada adu gi lekai gi du mana tawri ye adu gi lekai gi mana tawi ye gaina ko relief camp da du tawi gaina yam nungai ba ko ta jabada hoje ki samna haraba de khoi mera ba angang ama chagom laba mamagi mahi masing tambasima arts ta 10 position da faurbanina karino ma soidanam di tawning ngane ba general line daga sum chatharaga tambadi pamam dong mande hoi sum chatharaga arts stream da chat kharaga ma ko na UPSC gi karigi karage honaba khotpa sodum yai ko adubu makhoi gumba gai si MLM na ga khatang sen ga pai bam tang na ga smagi mahi masing tambagi daita du lowre ga na song thoradi aseng bathe yam nungai ni haitare makhoi da di oina do oido male hajariba ado kaisu lektaba aigumba mana phawi the do aina aigi taseng hai tare aigi sel thum yam marang kai lejeram maigi sahi mari gi mahi tamno pesa do iputhok chare ga na haibe yabani do khoisu leite sur chabani tawjari sini ko achome adu na the na biri do kharadi ui adu yam khre yam yam je sungu udaba mayam yawe do kari haironi lekai makta da urdu sungu da lekai yes sinada ba natiba adubu the election da dum madugi poll se dum phangane na khalle handakti mayam na hojik mayam na penadri se masigi reaction adum lak to di male kari haidono khangde du
ꯃꯤꯅꯗꯤ ꯅꯨꯡꯁꯤꯔꯣꯏꯀꯣ ꯑꯗꯣ ꯍꯥꯏꯔꯤ ꯋꯥꯁꯦ ꯇꯨꯡꯒꯤ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯌꯥꯝ ꯂꯨꯔꯦ ꯊꯦ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩ ꯂꯩꯇꯕ꯭ꯔꯥꯅ ꯑꯗꯨꯃꯛ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯂꯩꯔꯒꯅ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯂꯩꯇ꯭ꯔꯒꯅ ꯀꯗꯥꯏꯗ ꯂꯩꯇ꯭ꯔꯤꯅꯣ ꯃꯁꯦ ꯑꯩ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯊꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯏꯁꯥꯅ ꯈꯪꯅꯒ ꯑꯗꯨꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯀꯥꯏꯅ ꯐꯝꯒꯠꯁꯤ ꯐꯠꯀ ꯇꯧꯍꯧꯔꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯧꯕꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯁꯤ ꯋꯥꯔꯧꯅꯕ ꯍꯦꯟꯖꯜꯂꯛꯇꯅ ꯑꯃꯈꯛꯇ ꯑꯅꯤꯈꯛꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯌꯥꯡꯈꯩꯃꯛ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯖꯣꯟ 19 ꯊꯣꯛꯈꯤꯕꯅꯤ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯖꯣꯟ 19ꯒꯨꯝꯕ ꯆꯥꯝꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯃꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤ ꯐꯤꯕꯝꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯔꯦ ꯑꯗꯨ ꯏꯟꯁꯤꯟꯕꯒꯨꯝ ꯊꯣꯛꯑꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯆꯤꯅꯥꯎ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯊꯝꯃꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯑꯇꯣꯞꯄꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯝꯇꯪꯒ ꯊꯝꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤ ꯃꯣꯏꯅꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯤ ꯃꯄꯥꯅꯤꯗꯣ ꯃꯣꯏꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯐꯥꯎꯗ ꯃꯣꯏꯗ ꯐꯣꯡꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗ ꯐꯣꯡꯗꯣꯛꯑꯦꯅ ꯈꯜꯂꯒ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯂꯥꯟꯁꯦ ꯌꯧꯔꯛꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯧꯔꯛꯑꯣꯏꯗꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯇꯝꯄꯥꯛꯇ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯝꯄꯥꯛꯇ ꯑꯣꯏꯅ ꯇꯝꯄꯥꯛꯁꯦ ꯏꯔꯥꯡ ꯅꯦꯝꯊꯔꯗꯤ ꯆꯤꯡꯌꯥ ꯇꯝꯌꯥꯁꯦ ꯅꯦꯝꯊꯔꯅꯤ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯣꯏꯗ ꯂꯩꯕꯒꯤ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯑꯩꯅ ꯁꯨꯝ ꯈꯜꯂꯦꯕ ꯑꯩꯒꯤ ꯃꯣꯠꯇꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯇꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯏꯔꯥꯡ ꯂꯩꯕꯒꯤ ꯋꯥꯈꯜꯗ ꯃꯣꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯅꯝꯅ ꯇꯥꯕꯅꯤꯅ ꯁꯤꯗ ꯏꯔꯥꯡꯁꯦ ꯅꯦꯝꯊꯔꯗꯤ ꯑꯇꯩ ꯈꯨꯟ ꯃꯆꯥ ꯃꯆꯥ ꯃꯩꯇꯩ ꯇꯥꯕꯁꯤ ꯁꯣꯏꯗꯅ ꯅꯦꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯏꯗ ꯂꯩꯕꯒꯨꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯣ ꯁꯔꯒꯤ ꯃꯣꯠꯇꯣ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯊꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯂꯨꯏ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯑꯗꯨ ꯀꯩꯗꯧꯔꯨꯅꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯟꯕꯗ ꯆꯠꯂꯣꯏꯗꯧꯕꯗꯗꯤ ꯀꯩꯁꯨ ꯏꯜꯂꯒꯨꯝ ꯁꯦꯟ ꯃꯗꯨꯒꯤ ꯖैसे करनी वैसी भरनी ꯑꯅ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯑꯗꯨ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯐꯧ ꯄꯨꯔꯒ ꯐꯧꯁꯤꯡ ꯑꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯔꯧ ꯂꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯨꯡꯒꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯐꯧ ꯆꯩ ꯄꯩꯅꯕ ꯍꯣꯠꯅꯍꯧꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯤꯡꯖꯤꯟꯗ ꯆꯥꯗꯣꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯄꯩꯍꯧꯗꯕꯁꯤ ꯆꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯗꯥꯏꯇꯗ ꯂꯧꯗꯕ ꯇꯥꯔꯗꯤ ꯍꯌꯦꯡ ꯐꯧ ꯆꯥꯗꯕꯒꯨꯝ ꯃꯈꯣꯏꯒꯤꯁꯨ ꯃꯍꯩ ꯑꯗꯨꯝ ꯆꯥꯔꯣꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨ ꯌꯥꯝ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟꯅꯤ ꯑꯩ ꯏꯁꯥꯃꯛ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯂꯩꯉꯥꯛꯇ ꯌꯥꯎꯔꯝ ꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯀꯣꯛ ꯁꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯕ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯆꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯔꯒꯗꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯀꯅꯥꯅ ꯂꯩꯕꯥꯛ ꯉꯥꯛꯏ ꯂꯩꯕꯗꯤ ꯂꯣꯏ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯅꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯁꯨꯡꯅ ꯅꯠꯇꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯨꯟꯒꯤꯗꯃꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯗꯅꯀꯣ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯂꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯩꯇꯥꯔꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯀꯩꯗꯧꯔꯨꯅꯤ ꯑꯗꯣ ꯍꯥꯏꯔꯨꯔꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯏꯗ ꯂꯦꯞꯄꯤꯔꯀꯥꯟꯗ ꯑꯅꯤꯃꯛꯄꯨ ꯇꯦꯝꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯅ ꯑꯅꯤꯃꯛꯄꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯦꯕꯨꯡꯉꯣ ꯏꯆꯦ ꯁꯤꯡꯇꯥꯅꯤ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯒꯤ ꯃꯔꯝꯗ ꯏꯆꯦ ꯈꯤꯇ ꯐꯣꯡꯗꯣꯛꯆꯒꯦ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯤ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗꯁꯨ ꯏꯔꯥꯡꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎꯗ ꯈꯕꯔꯗ ꯀꯌꯥ ꯎꯔꯦ ꯃꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ
ꯁꯔꯀꯥꯔꯁꯤꯅ ꯁꯦꯟꯇꯔ ꯁꯔꯀꯥꯔꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯁꯤ ꯋꯥꯔꯣꯜꯁꯟ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯃꯩꯔꯤꯛꯄꯒꯤ ꯃꯩꯆꯥꯎ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯏꯆꯦꯅ ꯁꯨꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯍꯧꯖꯤꯛꯄꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯔꯦꯟ ꯀꯌꯥ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯆꯥꯃꯛ ꯏꯅꯥꯎꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯋꯥꯏꯅ ꯀꯌꯥ ꯄꯣꯟꯊꯥ ꯑꯣꯏꯈꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯥꯛꯇꯅ ꯈꯣꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯥꯏꯕ ꯌꯥꯗꯅ ꯇꯧꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ 10 ꯑꯣꯏꯔꯁꯨ 50ꯅ ꯑꯩꯈꯣই ꯁꯦꯟꯇꯔꯗ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯥꯏꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯕꯖꯥꯔ ꯀꯌꯥꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯗꯤꯜꯂꯤꯗ ꯃꯣꯏꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕꯕꯨꯗꯤ ꯃꯣꯏꯅ ꯇꯧꯔꯨꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯤ ꯁꯨꯝ ꯇꯧꯔꯛꯑꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯁꯨꯝ ꯃꯩꯔꯤꯛꯄꯩꯗꯒꯤ ꯃꯩꯖꯥꯎ ꯍꯥꯎꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯂꯥꯜꯂꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯗ꯭ꯔꯦ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯀꯥꯏꯊꯔꯛꯄꯁꯤ ꯎꯕꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯐꯝꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯗꯅ ꯂꯥꯟꯁꯤ ꯂꯣꯏꯅ ꯂꯣꯏꯅꯔꯕꯅꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯑꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯌꯥ ꯂꯩꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯁꯤ ꯎꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯆꯧ ꯑꯁꯥꯡ ꯄꯨꯟꯅꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯅꯕ ꯍꯥꯏꯗꯣ ꯍꯣꯠꯅꯅꯤꯡꯉꯤ ꯃꯤꯒꯤ ꯃꯆꯥ ꯑꯃꯇꯪ ꯄꯣꯛꯄ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯅꯦꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯅꯦꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯁꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯊꯟꯇ ꯄꯣꯛꯄ ꯃꯣꯏ ꯁꯥꯒꯩ ꯃꯨꯠꯂꯕꯅꯤ ꯃꯁꯤꯒꯤ ꯈꯟꯕꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯂꯩꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤꯁꯤ ꯑꯣꯏꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯤꯌꯨꯅ ꯏꯆꯦꯅ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝꯗ ꯏꯆꯦꯅ ꯇꯤꯚꯤ ꯍꯥꯏꯁꯦ ꯏꯆꯦ ꯇꯤꯚꯤ ꯍꯥꯏꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯅꯠꯇꯦ ꯏꯆꯦ ꯇꯥꯕꯤꯔꯕꯣ ꯑꯧ ꯇꯥꯏꯌꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯔꯤꯁꯦ ꯏꯆꯦꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯐꯣꯡꯗꯣꯛꯆꯔꯤ ꯏꯆꯦꯅ ꯌꯥꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯒꯤ ꯋꯥꯐꯝ ꯊꯝꯕꯤꯕ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯆꯍꯤ 5 ꯃꯈꯥꯏ ꯊꯕꯛ ꯇꯧꯔꯝꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯃꯥꯔꯀꯥꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯀꯣ ꯂꯝꯕꯤꯗ ꯂꯩꯕ ꯆꯠꯂꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯎꯕꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔ ꯇꯧꯕꯤꯕ ꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯗꯥꯏꯃꯟ ꯑꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯏꯁꯥꯗꯤ ꯄꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯕꯅ ꯅꯥꯒꯥꯂꯦꯟꯒꯤ ꯖꯔꯥꯄꯥꯅꯤ ꯃꯦꯖꯤꯐꯤꯅꯥ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯤꯔꯒ ꯂꯩꯕꯤꯕꯅꯣ ꯑꯩꯁꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦ ꯏꯆꯥꯅꯁꯨ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯑꯩꯁꯨ ꯂꯩꯕꯥꯛꯀꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯃꯁꯤꯗꯩꯗ ꯊꯝꯃꯤ ꯑꯗꯒꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛꯁꯦ ꯇꯅꯤꯛꯅ ꯑꯗꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯍꯛꯆꯥꯡꯁꯦ ꯐꯥꯎꯏ ꯑꯗꯨꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯞꯄ ꯑꯗꯨꯝ ꯂꯩꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯋꯥꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯗ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥꯏꯕ ꯃꯈꯣꯏꯅ ꯂꯦꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛꯇꯅ ꯁꯦꯟꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒ ꯌꯨꯝ ꯃꯩ ꯆꯥꯛꯇꯅ ꯃꯌꯥꯝꯁꯤ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯔꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯍꯛꯆꯥꯡꯁꯦ ꯂꯩꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯗꯥꯏꯃꯟꯒꯤ ꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯩꯇꯩ ꯁꯥ ꯅꯣꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ
ꯀꯣꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯒꯤ ꯆꯥꯛꯏꯕ ꯃꯩꯗꯨꯁꯨ ꯃꯩꯔꯤꯗꯨꯁꯨ ꯑꯗꯨꯝ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯅ ꯂꯩ ꯊꯃꯣꯏꯁꯦ ꯅꯤꯛ ꯅꯤꯛ ꯑꯗꯨꯝ ꯂꯥꯎꯏ ꯍꯧꯖꯤꯛꯁꯨ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯋꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯋꯥꯏ ꯊꯃꯣꯏꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯔꯒꯗꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯥ ꯊꯤꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯕꯅ ꯁꯦꯄꯔꯦꯠ ꯑꯩꯈꯣꯏꯅ ꯄꯥꯝꯕꯅ ꯁꯥꯟꯇꯤ ꯑꯅꯤꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯌꯥꯝꯅ ꯈꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯑꯐꯕ ꯑꯃꯗꯤ ꯊꯣꯛꯀꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯣꯜቭ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤꯕ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯂꯝꯁꯦ ꯃꯩ ꯊꯥꯔꯒ ꯃꯈꯣꯏꯅ ꯂꯧꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯇꯛꯁꯜꯂꯛꯄꯁꯦ ꯃꯁꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅꯤ ꯃꯤꯅ ꯀꯥꯞꯁꯜꯂꯛꯑꯒ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯑꯒ ꯃꯈꯣꯏꯁꯨ ꯌꯥꯔꯤꯕꯅꯦꯕ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯝꯗ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯃꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯗꯅꯕꯨ ꯉꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯇꯥꯔꯛꯏꯕꯅꯦꯕ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯁꯤꯔꯤꯕ ꯂꯩꯔꯤꯕ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯈꯜꯂꯛꯑꯕꯅꯤ ꯏꯁꯥꯁꯤꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯃꯠꯇ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯂꯣꯏꯅꯃꯛ ꯁꯤꯔꯕ꯭ꯔꯥ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇ ꯎꯆꯦꯛ ꯃꯁꯥ ꯀꯛꯊꯠꯄꯤꯕꯗꯧꯅ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯐꯨꯕ ꯆꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯕ ꯍꯤꯡꯉꯛꯏꯕꯁꯤꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯐꯨꯕ ꯅꯠꯇꯅ ꯃꯈꯣꯏꯗꯗꯅꯤ ꯐꯨꯔꯤꯁꯦ ꯃꯈꯣꯏꯒꯤ ꯆꯩꯐꯝ ꯃꯈꯣꯏꯒꯤ ꯗꯥꯛ ꯃꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯗꯥꯛꯐꯝ ꯅꯥꯏꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯑꯦ ꯌꯥꯝꯅ ꯂꯩꯐꯝ ꯈꯪꯗꯦ ꯃꯤꯒꯤ ꯃꯔꯝꯗ ꯂꯩꯔꯕꯁꯨ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯉꯝꯖꯕ ꯈꯖꯤꯛꯇꯪ ꯑꯩ ꯄꯩꯁా ꯈꯖꯤꯛꯇꯪ ꯁꯦꯟꯅ ꯃꯇꯦꯡ ꯈꯤꯇꯪ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯝ ꯑꯩꯁꯦ ꯀꯔꯥꯏꯗ ꯀꯥꯞꯄꯛꯑꯒ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯄꯩꯁꯥꯁꯦ ꯑꯝꯇ ꯏꯇꯦꯃ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯅꯝꯕꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯒꯨꯝꯕ ꯑꯩꯈꯣꯏ ꯊꯥꯖꯔꯛꯀꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯞꯀꯗꯕ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯣ ꯀꯥꯞꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯦ ꯉꯁꯤ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯗꯨꯝ ꯀꯥꯞꯄꯛꯄ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯑꯗꯨꯝ ꯖꯤꯄꯦꯗ ꯑꯗꯨꯝ ꯀꯥꯞꯄꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯏꯇꯦꯃꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩ ꯅꯝꯕꯔ ꯊꯥꯖꯔꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯀꯥꯞꯆꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯐꯅꯤ ꯑꯩꯅꯗꯤ ꯀꯥꯞꯄꯣꯏ ꯏꯆꯥꯅ ꯀꯥꯞꯍꯟꯗꯣꯏꯅꯤ ꯑꯩꯅ ꯑꯗꯨꯗ ꯑꯝꯇ ꯉꯥꯏꯖꯕꯅꯤ ꯑꯩꯁꯦ ꯄꯩꯁꯥ ꯈꯖꯤꯛꯇꯗꯤ ꯑꯔꯩꯕ ꯈꯖꯤꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯊꯧꯔꯝ ꯇꯥꯕꯤꯔꯛꯄ ꯌꯥꯎꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯏꯇꯦꯃꯒꯤ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯣꯝꯕꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯊꯦꯡꯅꯕ ꯑꯋꯥꯕꯁꯤꯡ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥ ꯌꯥꯝ ꯇꯝꯖꯩ ꯍꯥꯏꯕ ꯇꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯋꯥꯍꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅꯕꯒꯤ ꯃꯑꯣꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯌꯥꯎꯕ ꯑꯗꯒꯤ ꯂꯥꯟꯅ ꯑꯥꯔꯊ ꯍꯟꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯗꯤ ꯃꯤꯆꯦꯟ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯃꯤꯆꯦꯟ ꯍꯥꯏꯔꯒ ꯀꯧꯏ ꯍꯥꯏꯅ ꯇꯥꯛꯏ ꯍꯥꯏꯕꯒꯨꯝꯕ ꯃꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯣ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯀꯥꯟꯗꯁꯨ ꯈꯨꯠ ꯍꯟꯕ ꯉꯝꯖꯔꯣꯏꯗꯧꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯅ ꯐꯨꯕꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯉꯁꯤꯃꯛꯇꯁꯨ ꯑꯩ ꯉꯁꯥꯏ ꯄꯥꯕꯗ ꯌꯥꯎꯕꯗꯣ ꯗ꯭राꯏꯚꯔꯁꯤꯡ ꯐꯣꯇꯣ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯗ꯭राꯏꯚꯔꯁꯤꯡꯁꯤ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯒꯦꯕꯨ ꯃꯈꯣꯏ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯀꯔꯤꯒꯤ ꯃꯩꯇꯩꯅ ꯊꯧꯔꯛꯄ ꯇ꯭ꯔꯛꯁꯤꯡ ꯀꯥꯏꯃꯥꯏꯗ ꯀꯨꯀꯤꯁꯤꯡꯅ ꯐꯣꯇꯣ ꯅꯝꯈꯤꯕꯗꯒꯤ ꯗ꯭राꯏꯚꯔꯁꯤꯡ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯕ ꯀꯤꯔꯦ ꯀꯗꯥꯏꯋꯥꯏꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯕ ꯆꯠꯂꯤꯕ ꯇ꯭ꯔꯛꯁꯤꯡ ꯀꯨꯀꯤꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯏꯃꯥꯏꯗ ꯈꯥꯝꯂꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯗ꯭राꯏꯚꯔꯁꯤꯡꯅ ꯊꯧꯕ ꯇ꯭ꯔꯛꯁꯤꯡ ꯅꯝꯕꯔꯒ ꯀꯣꯟꯅꯅ ꯐꯣꯇꯣ ꯅꯝꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ड्राइवर्सिंग लंबी चटपदा अकीबा फाउनरे इम्फाल जिरीबाम लंबी की फिवम का हेना फसिलक्तबदगी हाना जिरीबामदगी इम्फाल यौरकपदा नुमित निनी चंगलंबा अदु
hausit numit humni marini fawba changle lambi asida gari thawraga miyam gi tangai phadaba nomage koina chakadaba thakadaba mayam do truck driver sing pusillaga imphal tana laklibani imphal lagi jiribam tamna pot loba chatkhiba ahangba truck sing nungthel pung mari rom taba matamda Tamenglong district ki manung chanba kaima yorokpada mafam madu da leramba kukini chingnaba kharana gari sing khamlagi hindi londa driver sing wahang pahonglaba matungda maitai driver sing na thawba gari ni khangba sing ado makoina number ga konana photo namhauki gari sing ado photo namhauraba matungda kari sutawdana di thadorakhi fiba maduna driver sing ado kari thoklaga dage haiba khangba ngamdabana maramoraga lambi asida chatpada chaw na mi paiba pokle makoi makha tana sumna makoina phongdorokpa wafam ne haiba tai masini driver sing sidi puno makini hai tare driver na purakli ba polam sing lamdam sid leiba puno makini hai batai anyway thank you so much thaga chari asigum ba khudong cha da ba sing hai da mase khoina thoina khang da ba thodok ni ko mayam thokli sing se aduga kimi kilometer koi gi sani ga kunlom sang ba national highway awang khol khongsang phawba khongsang dagi kambirol phawbi lambi asi sarupi bam yam na thina sole मैं आम सुदम खंगी को ना हवाई दी एरोप्लेन ताहन गनी गाना हाई के लंबी दुनिया दुना जिरी के लंबी से कोई ख्वाई दे के कोई मरोई लंबी हेलो वाकम खरक थंजनिंग बा मेंगले फंगा तापिस युजा हेलो सर सर हेयोग तगी तौजकने सर ए तापि वाकम खथम का कोई आईएस को की सिग्नेचर सर खरक चप तौबा मधु आइडिया दा ना बा होबुंगा मिनिदो तौरिसे मसे अखोइगी ओइनदी अखोइ सिदैदा नेट से दुम तंगाइ फदना दुम खरगा याबा अखोइ आदा ऑफिस ता हाइबा तारि को ऑफिस ता नेट छि याम पीदबा अदुना नेट से याम पीदबा ने अखोइ जो ऑफिस ता वारौना रबनी तौरिसे अदुबु यामना यांगना अखोइगी खर लौना बु होनरी हाइ अखोइगी मथक थोंबा सिंगना मसे लोबिरागा दि सप्पसि फगदबनी अदुना सप्पसि अखोइगी डायमंड टीवी दोइना यामबा मरोइना नुंगथिल स्वाइदगी नुंगदा वारमबुसि याम सप्पे हाइ तारे हाइबियो अतै मखा हाइबियो सर केनो नसी कोई पेपर दा थेनबदा गवर्नर मणिपुर की गवर्नर ना सर गवर्नर तंगाइ फदना कोई की मणिपुर की ओइनदी सुप्रीम कमांडर ओइबिरी माना कोई की थोई बिरांग सी म्यांमार दगी संगलपा मिटोक मयाम यावरगा मणिपुर की इरांग सी थोगन बने मसी तंगाइ फदना थोकपा म दरकार लई हाइना खबर दा फंगोक बिखरे अदुबु कोई की अचौबा ऑर्गेनाइजेशन कुकी इंटीना मसी तसेना गवर्नर हाइरि वासी चपचाबा एविडेंस पुथोकदबदि पुथोकदब यार ना अकनबा वाफम थमाबा अदो गवर्नर ने मसी चपचाबा एविडेंस पुथोकतरगदि कुकी एमपी ना गवर्नर के मथक कदाइ फाव एक्शन तोबा यागदगी हाइ वाफम सेना दुम खंजबा अदुका गवर्नर की मथक मखोय नसी यौना ऑब्जेक्शन तौरपसी मखोय की कयाम याम राइट लैबदगी तौरिबनो हाइबसो दुम खंजबा अदुका अमना इकोय की मणिपुर की रिजनल संघ तप्ता जेंत से मा इसै अमा सलु मतमदा मागी इसै मतेक अमा वाट अनि हाइजब तारे सा मसी यावे हाबी दमक्तदी जोमी स्टूडेंट मखोय संस्थान सिना मागी मथकता एफआईआर केस अमा थांगती रेबा अदो बतारगदी कोई की मिलिटेंट लेरिबा ग्रुप सिंग सिना मिसम कया हालिबा जुम कई मे कया अमै थारिबा गाड़ी कया मै थारिबा सा संख्या अमा हाती बसी मखोय की मथकतदी कोइना एफआईआर केस अमा थांगतपसी यारोइदबा लोय थांगतपदी लोय हुजे याम लोरिसी अखोय सोमदे इंटरनेट थिंगगा चोरचानपुर दा नेट थारगा लेरमिको नेट थाबसी मतमदुदगी होम अखोयगी कमिश्नर होम ज्ञान प्रकाश न ओइरिङैदा अखोयगी मोय मी मरी मंगादु मथकता है बतारे केस अमा तौदना अखोय मणिपुरगी कोयगी सरकारना लेंगांना हायरसिको अदुगा मदुदैदा मखोय फाननबगी दमक्ता अखोयगी सु नोटिस तौखिबा अदु मखोय सिंग अदु
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕꯗꯤ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯃꯈꯣꯏ ꯐꯥꯕ ꯄꯨꯟꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯐꯥꯔꯨ ꯂꯥꯎ ꯍꯥꯏꯅꯤ ꯃꯣꯏꯗ ꯇꯧꯔꯨꯗꯗꯤ ꯑꯗꯨ ꯃꯣꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯄꯨꯂꯤꯁꯅ ꯐꯥꯔꯨꯗꯣꯏꯅꯣꯗꯣ ꯃꯗꯨꯅꯤ ꯌꯥꯝ ꯂꯩꯗꯣꯔꯤꯁꯦ ꯂꯩꯉꯥꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯁꯣꯝꯒꯤ ꯃꯁꯣꯝꯒꯤ ꯑꯃ ꯇꯧꯒꯗꯧꯅꯗꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯅꯤ ꯍꯥꯏꯖꯔꯤꯕ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗ ꯑꯣꯖꯥ ꯇꯞꯇꯥꯅ ꯍꯥꯏꯕꯗꯨ ꯏꯁꯩꯗ ꯍꯥꯏꯕꯅꯤ ꯏꯁꯩꯗ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯗ ꯁꯣꯛꯏ ꯍꯥꯏꯔꯒꯗꯤ ꯀꯥꯡꯂꯨꯞꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯃꯗꯨꯒꯤ ꯍꯥꯏꯕ ꯇꯥꯏ 마수 엔티셉 배터리 벨 좀 lâu vậy cái số cái thì mỗi ngày ở tập tan hai bộ hay mà lấy Bande Mataram e kiba adagi koigi Rabindranath Tagore Jana Gana Mana e kibada leibak ki tonga tonga maning tambagi sei i matam da jail changki masu sei do masaga malai bak ki da mok jail changki bidai changi ai bu fabiru law na yam chawna dum hari hai batai amore isai di yaw ki bo hai du lan pham mai ai digi lan mi sing na madi ima sing na hauji thengna ri lan se makoi gi machin dagi tholok po hai sing ni ai ni sei oin on thok po gi wa ne hai ba su lai amore makoi na oza tap ta na chi bo hai ama ni khak hai ki tar ga di makoi rong gi mai kai dagi di hai da ba yaw ki bra mem yaw ri internet thing na chai ri mai tai sing bu chin thi ri ai khoi som na ju thi ama na ju thi madu loi no case lokhana tar di kanam pha doi no kana to do madu di khang dre ko na adu kari kari haibini mo makha taning ba leiro su tak pise sa amana aroi bo namatang thamjake ikoi manipur da ikoi gi manipur gi unless oi ba tangdo leida da irang ati thor pa the misadenti press surak le haro matamasida manipur gi leiriba legislature assembly asida MLA sing amadi ikoi gi meira paibi dadagi polronbi ima event kaya mana amukta assembly si phambiraga ikoi assembly asida manipur sikai ria manipur sikau mai to kan sige ka ba khompham da ka ma pirap lok sige haibisi ba wakum kaya ma khana na bi damak assembly phambio haidna matam ta na haiza duna la photo ngasi phau phambi bari ba si maram se tangai pa manipur ki assembly si phamba matam da center da ke aya logo do ibra natragana state government na amadi pali balenga sina go state ki autonomy da phamba ya da ba center da ke aya ba phang da ba gira haibo wakam ti so dum wakam da tarang na ba clarification ama khang da ba ki nungang bam le da hai tari sa yam chu me now na da pi wafam do khoi assembly gi su khoi gi chana ro na makhak lei khoi ji laibak thi ba hai ba tai handa ki lengak se laibak pha ba hai ba tai ama da amarom da laibak thi ba hai ba tai BJP gi lengak na absolute majority phangkhra ba matung da lem hauri ba atopa dol gi khara du su BJP da support to ki bana maram oiduna ruling party da lei ho ba se sumna tang gi mioi manga khak hai tare set manga khak oi ho ba do su congress ki aduna bharat ki constitution gi matung inna ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯃꯤꯁꯤꯡ 10 ꯁꯨꯗ꯭ꯔꯒꯗꯤ ꯀ꯭ꯋꯥꯔꯝ ꯑꯃ ꯑꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯣꯏ ꯐꯝꯗꯕꯁꯤ MLA 10ꯅ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ MLA 10ꯅ ꯅꯝꯗꯨꯅ ꯑꯩꯈꯣꯏ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯐꯝ ꯐꯝꯕꯒꯤ ꯀꯣꯂꯤꯡ ꯅꯣꯇꯤꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 5 ꯈꯛ ꯂꯩꯕꯅꯤꯅ ꯀ꯭ꯋꯥꯔꯝ ꯑꯃ ꯐꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤ 10 ꯁꯨꯗꯕ ꯑꯗꯨꯅ ꯁꯔꯀꯥꯔꯁꯦ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯐꯝꯍꯟꯕ ꯉꯝꯗꯦ ꯕꯤꯙꯥꯟ ꯁꯚꯥ ꯐꯝꯍꯟꯕ ꯉꯝꯗꯦ ꯐꯝꯅꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯃꯁꯤꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯈꯪꯍꯩꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯑꯗꯨꯒ ꯐꯝꯕꯤꯌꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 10 ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯗꯣꯜ 10 MLA 10ꯅ ꯚꯥꯔꯠꯀꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯥꯎꯅꯔꯀꯥꯟꯗ ꯃꯈꯣꯏꯅ ꯐꯣꯡꯅ ꯑꯁꯣꯝꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕꯗꯨ ꯃꯈꯣꯏꯕꯨ ꯗꯤꯁꯃꯤꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯄꯨꯈꯠꯂꯒ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ MLA ꯑꯃꯅ ꯃꯆꯤꯟ ꯑꯔꯥꯟꯕ ꯉꯥꯡꯉꯨꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯣꯏ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯌꯣꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯏ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯁꯛ ꯂꯧꯗ꯭ꯔꯤꯉꯩꯗ ꯆꯣꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯀꯣ ꯃꯣꯏ MLA ꯈꯔꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯀꯅꯥꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔꯅ ꯇꯧꯋꯦꯕ ꯑꯗꯨ ꯁ꯭ꯄꯤꯀꯔꯅ ꯔꯥꯏꯠ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯈꯟꯅꯔꯀꯥꯟꯗ ꯇꯧꯒꯗꯕꯁꯦ ꯀꯔꯤꯒꯤ ꯇꯧꯗ꯭ꯔꯤꯅꯣꯁꯦ ꯃꯌꯥꯝꯅ ꯍꯪꯉꯤ ꯃꯔꯝꯗꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯁꯤꯡꯗꯣ ꯑꯌꯥꯝꯕ ꯂꯣꯏꯅ BJPꯁꯨ ꯑꯣꯏꯕ
अदर मनुंग द मदुगी हाई कमान की अथॉरिटी के याबल लेतबरा मदुदे कोई न खंगद्रे को पॉलिटिकल को वाफम से अदुदि मयाम न दो महपे नहीं न बिरो बो वारी बो अदुबो नमदन को हनगद रोलिंगी मखोई तरा सुदमनि क्वारम फादमनि ना असेंबली में फम कौबदी यादेबा कौगे है तरगदी अदुम लेंगा ना कोई हुजिक फम दबे याद्रे अतो मतम दो कोई केनो खन दे याद्रे दे तुम कोरो पसु याय मदुनि लेडी से है तरे नो का अम्मा खतंगा हाइबियो का मोरे द कोई मैत्री मखे से या बपुन्ना कंग उमन ताम थोक के आना लोग बता रहे सर अदुगी मखा तारकदा मोरे द स्टेट पोस्ट लेबे यार हाइदना कंग उबगी नुपी मयाब अम थोरगा दरना तोबा कुत खुलाई पाइबा अदुगी मथक पुलिस स्टेशन असिगु मै थाबे याबा इक्विपमेंट हाइद इंस्ट्रूमेंट हाइद विफल हाइद अम पाइ थोरखे सा अदु थो मतुंदा हौजक्सी स्टेट पोस्ट तांथोक मफम नु लेबे यारोय लखरो हाइना तांथोक ले हाय तांथोक की हाइदी डिमांड सार मखोय तोरि बस अदु तो सा इदा दुम खंजबदा मोरे सि कोन ताब मतमदा 1994 सिदगी इखो ममागी इरांग अमदा मफम मस्तनागा अमत जुम तादो लै ताय पौताजबा करी ताबीबा नगागी जाति नगा जाति हाइजबतार करी तोबा मोरे द मखोगी जुम ताब लैते इरांग सिना मरम ओरगा मतम दुदा तथोखिगने पौम ताजबा चुमे अदु बखाता बद हौजे मैतै कांबु से तथोखरगा स्टेट को तथोखरगा द लेमौरिबा तमिल अमदी मैतै पांगली सिनाउसिंग असिसु मखोना मुक तथोखिरकदरा हाइबनि वफम से अदु मियोंदा हंगबे सानि साब अदु दि खोना हाइबं अमद्रि हुजि थोक्त्रिबनि न दबो करी लाकदगे आइदुदि हाइबं अमद्रि हाइ तारेनि को अदु मणिपुरी अमा ओरगा मैतै मचा अमा ओरगा मैतै लेबाकदा मणिपुर की look at this policy लाफी मतुगिना मणिपुर गेट द इंडिजिनस मैतै ना संग या रगदी पृथ्वी सिगी इंडिया की आइल लेरिब्रा लेदब्रा मासे हाना मवांग साम याम नैनगरे नैनग को दुम हंग बिताय अदु यारगदी कोई लेरिबा याते खुदि मखना मणिपुर सिबु कोई इसागी लेबागने इरमदमने हाइबो वखनसि पुन्ना फावगा पुन्ना निसि सानाने हिमिनबसे कयाम कोई नुआइतबा हचांग एराजी तोबदोना नुआइतबनु हाइबदु खनबदा अदुम तममना भाइतारि होय थैंक यू इनाव यो वखलोन मैम थंबिरे कोना सो खितंग शेयर तौजरे थोरम से हेना सरोगाबी बमति यम नोआइजै सुम कोई खनमिनसी दुम खंगमिनसी नैनसी खंगब कनागुम यावरसु मखोयगे पुनिंग दे फारप वखलोन सिंग नखोय तामिनसी दुम तागचरी नो थैंक यू सो मच दुम मतम काय थोपीदना सरोगाबी बसगिदम थैंक यू मथंगी कॉलर दा खुदोंग चाबा पिजगे दुगा मथंगी कॉलर मंगाय बोयना कोई सुगुनु रोमदगी कोई नुक्सिरबा इमा अमा खंगना माके ओइबा वाफम थंबा कोइना हायेंग चचगदबा कोई रिलीफ कैम्प द लेहोबा इमा अमा हाइबे तारे हायेंग दे कोइना सोयदना चचरगदबा मफम अमगी इमा अमा माकी वाही मतंग मिनट अमा निदंग तामिनसे आइगी मिंग रासमनी कौई सुनु अवांग लेकाय वार्ड नंबर 1 द लेबनी आइगी युमसे कुकी सिंगना लेरिबा लांगिंग हाइबा लमदुगा लौ परि अमखक्ता लापनै मफम मदुदा आइखोय युम मंगा तरुक खक्तंग तोंगान ताय हाय तारे लाइन बुदी कनोनी माइना रोडनी मदुना तांग 23 की नुंदांग पुंग अनीगा मिनिट निफु चटपा मतमदा नोंमै मखोन तारे नोंमै मखोन तारकपदगी आइना तुमम्बा इशु अहुमगा आइगी इमौगा इचागा कोई मंगा लैबनी इमौ नुपीगा इशुगा इचा नुपादी खुंगा ngakpagi laikai laigi madi adumain tawraga lairakpase nongmai si pangkapta kabe kabakpadagi aigi yumdasu khunga yam naknabanina moina chingthaktagi ne koina tampakta leibani nongmai maru masing khangdana aigi yumda palai matam maduda isu si aina tharamba subamba prangketu chingthraga pomphri dugi mathakta kangga da hiballe gonang sida changu aina layalli adugi arep laite nongmai di sum kabak tawbudagi pung ahum makai ahum tarak paswaida
ꯑꯩꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯑꯃꯅ ꯏꯃꯥꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯨꯀꯤꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕꯅꯤꯅ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯑꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯊꯣꯛꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯍꯤꯡꯅ ꯃꯝꯕꯅꯤ ꯅꯣꯡꯃꯩ ꯃꯈꯣꯟꯒꯤ ꯊꯣꯛꯀꯠꯄꯅꯤ ꯏꯃꯥꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒ ꯏꯁꯨꯁꯤꯡꯁꯦ ꯃꯈꯨꯠ ꯁꯝꯃꯒ ꯑꯩꯅ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯔꯒ ꯊꯣꯛꯏ ꯃꯅꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯍꯦꯛ ꯌꯨꯝ ꯂꯣꯟꯅꯕ ꯁꯝꯕꯟꯗꯨ ꯊꯤꯡꯉꯝꯃꯤ ꯁꯝꯕꯟ ꯊꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯝꯕꯟꯁꯦ ꯅꯝꯈꯥꯏꯔꯒ ꯈꯣꯡꯅ ꯀꯥꯎꯈꯥꯏꯔꯒ ꯁꯣꯔꯣꯛꯇꯗꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯤꯕꯥꯏ ꯀꯩꯅꯣꯅ ꯀꯨꯀꯤꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯡ ꯐꯥꯎꯔꯒ ꯂꯥꯛꯑꯦ ꯃꯅꯤꯡ ꯐꯥꯎ ꯂꯥꯛꯄꯗꯒꯤ ꯁꯥꯠ ꯍꯩꯕ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯆꯪꯉꯤ ꯏꯆꯨ ꯏꯕꯦꯜ ꯑꯩꯈꯣই ꯃꯉꯥꯁꯤ ꯆꯪꯕ ꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯃꯥꯡ ꯃꯩꯅꯣꯔꯣꯠꯇ ꯂꯩꯕ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯛꯏ ꯃꯩꯔꯤꯗꯨ ꯎꯕꯗ ꯑꯩꯒꯤ ꯌꯨꯝꯁꯤ ꯁꯣꯏꯗꯅ ꯆꯥꯅꯤꯀꯣ ꯈꯟꯕꯗ ꯏꯃꯥꯁꯦ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯃꯩ ꯆꯥꯛꯇ꯭ꯔꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯅ ꯃꯐꯝꯁꯤꯁꯨ ꯀꯨꯀꯤꯒ ꯌꯥꯝ ꯅꯛꯅꯩ ꯅꯣꯡꯃꯩ ꯀꯥꯞꯐꯝꯒ ꯏꯃꯥ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯒꯅꯨ ꯍꯥꯏꯔꯒ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯏꯁꯨꯁꯤꯡꯁꯤꯒ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝ ꯇꯨꯝꯃꯝꯕ ꯄꯪꯀꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝ ꯆꯠꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯈꯔ ꯆꯠꯂꯒ ꯏꯄꯥꯁꯤꯡꯒꯤ ꯌꯨꯝꯗ ꯑꯩꯁꯦ ꯂꯩꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯐꯥꯎ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯦ ꯃꯈꯣꯜ ꯂꯦꯞꯇꯦ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯀꯤꯕ ꯈꯔꯗꯤ ꯐꯔꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯃꯊꯛꯂꯣꯝꯗꯒꯤ ꯃꯌꯥꯝ ꯍꯥꯏꯊꯔꯛꯑꯦ ꯋꯥꯒꯅꯨ ꯏꯅꯦ ꯏꯃꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏ ꯏꯆꯟꯁꯤꯡꯁꯤꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯀꯞꯄꯗꯁꯨ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯅꯣꯡꯃꯩ ꯃꯈꯣꯟꯁꯤ ꯈꯔ ꯐꯈꯔꯦ ꯅꯣꯡꯃꯩ ꯃꯈꯣꯟꯁꯤ ꯈꯔ ꯐꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯟꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯒꯥꯔꯤꯗ ꯃꯊꯪ ꯒꯥꯔꯤꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯒ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯍꯥꯟꯕꯗ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯃꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯇ ꯄꯨꯡ 11 ꯇꯥꯕꯗ ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯊꯨꯡꯉꯤ ꯃꯇꯝꯗꯨꯗ ꯂꯤꯂꯨꯀꯦꯡꯕꯤ ꯏꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯇꯧꯕꯤꯅ ꯄꯤꯖ ꯄꯤꯊꯛꯏ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯩꯒꯤ ꯂꯝꯗꯝ ꯁꯨꯒꯨꯅꯨ ꯏꯙꯧ ꯍꯝꯅ ꯀꯣꯟꯅ ꯃꯐꯝꯗꯨꯗ ꯆꯠꯆꯅꯤꯡꯉꯤ ꯂꯩꯖꯅꯤꯡꯉꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯗꯨꯒ ꯑꯃꯠꯇꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯑꯃꯅ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯊꯪꯗ ꯑꯩ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯃꯐꯝꯗ ꯂꯩꯔꯤꯕ ꯍꯥꯏꯖꯕ ꯇꯥꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯑꯃꯅ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯇꯝꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯈ꯭रे ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭रे ꯃꯤ 50,000ꯅꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯁꯦꯝꯃꯗꯤ ꯊꯣꯛꯅ ꯌꯥꯝꯅꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯗꯣꯛꯄ ꯍꯩꯖꯗꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯋꯥꯔꯤ ꯇꯝꯕ ꯍꯩꯇꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯄꯗ ꯏꯀꯥꯏꯖꯕ ꯃꯥꯏꯊꯣꯡ ꯎꯠꯅꯤꯡꯗꯕ ꯋꯥꯃꯟꯈꯤꯗꯅ ꯑꯋꯥꯕ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯩ ꯆꯨꯝꯃꯤ ꯉꯁꯥꯏꯁꯨ ꯆꯤꯡꯁꯨꯕꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯍꯥꯟꯕꯗꯗꯤ ꯂꯩꯀꯥꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯂꯣꯏꯅ ꯃꯌꯥꯝ ꯆꯠꯅꯗꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯧꯖꯤꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯥꯡ ꯂꯣꯏꯅ ꯍꯟꯊꯈ꯭रे ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯔꯣꯏꯕ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯍꯥꯏꯇꯥꯔꯦ ꯅꯦꯠ ꯊꯤꯡꯉꯝꯗꯥꯏꯗꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯃꯗꯒ ꯑꯗꯒꯤ ꯃꯃꯥꯡ ꯍꯧꯔꯛꯄꯗ ꯑꯩꯅ ꯈꯔ ꯍꯥꯏꯖꯈꯤꯕꯗꯣ ꯁꯣꯏꯗꯅ ꯈꯔ ꯂꯩꯔꯒꯗꯤ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ ꯂꯣꯏꯅ ꯀꯥꯎꯈꯤꯅꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯁꯨꯗꯕ ꯅꯣꯝꯗꯕ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯨꯠꯇ ꯄꯥꯏꯁꯜꯂꯒ ꯂꯣꯏꯅ ꯂꯥꯛꯇꯕꯕꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯨꯕ ꯅꯣꯝꯕ ꯁꯨꯃꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯁꯦꯜ ꯊꯨꯝ ꯊꯣꯛꯇꯕ ꯃꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯇꯕ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯗꯨꯝ ꯂꯩꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃ ꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯛꯊꯅ ꯂꯩꯕꯅꯤ ꯑꯃ ꯑꯣꯏꯔꯦ खरा अमम मखैदी खरा खाइदोक्तना मखोइबु तेंबांगबिबा अमदि चिंखोंग सिंगा सिंग द लमदम असिबु ngakliba volunteer singi अवाबद मखोइ करी वालिगे हाइदना मतेंग पांगबा मसिदि खोइगि तौफद्रबा थबकनि हाइबदा सुमना मतमना हौकी पुनिंगे वारोल थोरमसि ख्वाइदिगे कॉल तौबद फंगनदबा थोरमसिंगि मनुंगदबनि अदबु
ꯊꯧꯔꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯦꯠ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯜꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯅ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯒꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯅꯦꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯒꯤ ꯆꯥꯝꯃꯒꯤ ꯍꯥꯏꯕ ꯇꯥꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯆꯔꯛꯀꯦ ꯃꯄꯨꯝ ꯑꯣꯏꯕꯗꯤ ꯑꯩ ꯏꯟꯇꯔꯅꯦꯠ ꯌꯨꯇ꯭ꯌꯨꯕꯇ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯌꯥꯅꯅꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯁꯤ ꯎꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯊꯧꯔꯝꯁꯤꯗ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯚꯤꯗꯤꯑꯣꯁꯤ ꯎꯗꯕ ꯌꯥꯎꯕꯅ ꯑꯩꯈꯣꯏꯅ ꯀꯛꯑꯒ ꯑꯣꯏꯔꯁꯨ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯏꯅꯥꯎꯁꯤꯒꯤ ꯃꯥꯒꯤ ꯃꯄꯥꯎꯁꯤ ꯑꯃꯨꯛ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯃꯤꯡ ꯋꯥꯔꯧ ꯌꯨꯝꯅꯥꯛ ꯌꯨꯝꯂꯦꯝꯕ ꯂꯩꯐꯝꯅ ꯁꯦꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯁꯦ ꯇꯥꯡ 19ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:10 ꯁ꯭ꯋꯥꯏꯗ ꯁꯦꯔꯧꯗ ꯑꯍꯥꯟꯕ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟ ꯀꯥꯞꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯔꯤꯄꯣꯔꯠꯇꯨ ꯇꯧꯕꯒꯤ ꯀꯥꯞꯈ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯡ 18ꯁꯤꯗ ꯑꯃꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯡꯉꯨꯗ ꯂꯩꯔꯛꯈꯤꯕꯅꯦ ꯋꯥꯡꯉꯨꯗ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯔꯧꯁꯦ ꯑꯗꯨꯝ ꯆꯪꯅꯤꯡꯉꯥꯏ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯕꯁꯤꯗ ꯖꯨꯟꯒꯤ ꯇꯥꯡ 5ꯁꯤꯗ ꯁꯦꯔꯧ ꯆꯪꯕ ꯉꯝꯃꯛꯄꯗ ꯑꯩꯈꯣꯏ 3 ꯋꯥꯡꯖꯤꯡꯗꯒꯤ 3 ꯁꯦꯔꯧꯗꯒꯤ 3 ꯑꯩꯈꯣꯏ 3ꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ 3ꯁꯦ ꯖꯤꯞꯁꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯄꯣꯠ ꯆꯩ ꯈꯤꯇꯪ ꯑꯗꯒꯤ ꯑꯣꯛ ꯅꯨꯡꯗꯣ ꯈꯤꯇꯪ ꯌꯦꯡꯅꯤꯡꯉꯥꯏꯅ ꯊꯧꯖꯤꯜꯂꯀꯥꯟꯗ ꯖꯨꯟꯒꯤ ꯇꯥꯡ 5ꯒꯤ ꯄꯨꯡ 4:30 ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯁꯣꯛꯄ ꯇꯥꯏꯃꯤꯡ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯈꯥꯝꯕꯒ ꯅꯪꯗ꯭ꯔꯦ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯈꯥꯏꯔꯣꯡ ꯃꯥꯏꯔꯣꯡ ꯈꯪꯗꯉꯩ ꯑꯩꯈꯣꯏ 3ꯁꯤꯗ ꯆꯦꯟꯅꯔꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ 4 ꯃꯅꯥ ꯑꯁꯣꯛꯄ ꯅꯪꯍꯧꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯩꯝꯇ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯑꯦ ꯁꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅ MLA ꯔꯟꯖꯤꯠ ꯍꯣꯏꯐꯥꯎ ꯊꯋꯥꯏ ꯍꯤꯡꯉꯗꯤ ꯑꯃꯁꯨꯡ ꯃꯣꯏ ꯃꯈꯨꯠꯇꯕꯨ ꯇꯥꯗ꯭ꯔꯗꯤ ꯍꯦꯟꯅ ꯆꯦꯜꯂ ꯃꯇꯨꯡꯗ MLA ꯔꯟꯖꯤꯠꯀꯤꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯌꯦꯡꯅꯕꯒꯤ ꯑꯣꯏꯅ ꯃꯤ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯅ ꯑꯩ ꯑꯃꯨꯛ ꯖꯤꯕꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯖꯤꯕꯜ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯃꯨꯛ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛ ꯇꯥꯟꯅ ꯄꯨꯔꯦ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯣꯏꯅ ꯄꯨꯁꯤꯜꯂ ꯂꯩꯔꯝꯃꯤ ꯁꯣꯛꯑꯒ ꯇꯥꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯀꯅꯥꯅ ꯄꯨꯈꯠꯄꯤꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯦꯂꯥꯡꯈꯥꯡ ꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯋꯥꯡꯖꯤꯡꯗꯒꯤ ꯁꯣꯛꯃꯤꯟꯅꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯤ ꯑꯦꯂꯥꯡꯈꯥꯡ ꯄꯣꯛꯄꯤ ꯒꯥꯔꯤꯅꯤ ꯂꯪꯀꯥ ꯄꯣꯛꯄꯤꯗꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯁꯣꯛꯑꯒ ꯇꯥꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯈꯨꯝꯒꯠꯄꯤꯕꯅꯦꯕꯀꯣ ꯃꯊꯪ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛ ꯌꯧꯔꯛꯑꯦ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇꯒꯤꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯃꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯤꯔꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯦ ꯑꯗꯣ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯅ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯤꯔꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯄꯩꯁꯥꯁꯦ ꯑꯝꯇ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯦ ꯑꯗꯨ ꯑꯩꯈꯣꯏ MLAꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ CSO ꯈꯔꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯦꯛꯆꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯇꯦꯛꯆꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯣ ꯂꯩꯕ ꯌꯥꯔꯔꯣꯏꯅ ꯁꯤ ꯋꯥꯡꯒꯣꯟꯁꯤꯗ ꯑꯃꯨꯛ ꯍꯣꯡꯉꯛꯈꯤꯕꯅꯦ ꯇꯥꯡ 12ꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗ ꯍꯛꯆꯥꯡꯗ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯍꯛꯆꯥꯡꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯄꯨꯛꯁꯦ ꯈꯔ ꯁꯥꯡꯅ ꯂꯦꯟꯈꯤꯕꯅꯤꯅ ꯍꯧꯒꯠꯍꯧꯗꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯒꯤ ꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯕ ꯃꯔꯝ ꯑꯣꯏꯕꯅ ꯈꯔ ꯉꯥꯎꯕ ꯑꯗꯨꯗꯒꯤ ꯆꯤꯛꯄ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯑꯅꯥꯕ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯤꯠꯁꯨ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯣꯏ ꯊꯝꯃꯣꯁꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯄꯥꯜꯂꯤ ꯃꯐꯝꯁꯤꯡꯁꯦ ꯃꯐꯝ ꯀꯌꯥꯗꯅꯣ ꯃꯐꯝ 3 ꯍꯧꯖꯤꯛꯁꯦ ꯃꯔꯨꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯃꯔꯨꯁꯦ ꯈꯣꯡꯗ ꯄꯥꯟꯕꯁꯤꯗꯤ ꯑꯗꯨꯝ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯛꯀꯤꯗꯨ ꯇꯪꯗꯅꯦ ꯂꯧꯊꯣꯛꯏꯁꯦ ꯀꯣꯛꯀꯤꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕꯀꯣ ꯀꯣꯛꯀꯤꯁꯦ ꯃꯈꯣꯏꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤ ꯀꯩ ꯍꯥꯏꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯈꯥ ꯆꯠꯊꯕꯩꯁꯦ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯕ ꯄꯣꯠꯅꯤꯅ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤꯁꯤ ꯀꯔꯤ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇ ꯀꯔꯤ ꯍꯥꯏꯕꯤꯔꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ
Doctor Basta ai hakchang kitang kan khalaga lokto se da mana de hare mana alo am tang lakpiyo khotpiyo hakchang kal kana lakpiro khotpiro da mana de hare Doctor Basta masini kari phawi masada nongmaina pala hojiksu maru lokthokthri ba haiba tare magi makokta jogsi maru leili haibasi aduga masa kan mangaiba haiba tare maru taretena palaga hingowa aduga chatminaba mana siba lan chatpanate masagi mayumda mai chakhiba polam sing adu lauthokna nabagi chatluba kariguma kharadang kalamaga pochai leiriba jala kharadang lauthoradi na dum changubane nongmaina palaga makok to jiksu maru si leiri maru si lauthok3 ko khakta nate adar masagi atai mafam sing haijabatai masagi mafam sing nangan sigi sarukta sunongmai palma leiri aduga pukki saruktasu nongmaina palma leiri aduga makhongi saruktasu nongmaina palma leiri maru lauthok phaudu chatkibasu yaure hari nangan ni saruktasu nongmaina panba chin lan chatpanate ko haris masai mayum na mai thadok piraba oda mayum da leba pochai sing ori sasan le horiba sing do yeng machang mada nomaina kapsilakibane sigum basidi kanano bigador kanana khangbigador pura maksing asi nam thak ni haigador bra pura maksing asi toksin na bane haigador bra nomaina panba bu toksin na bayabra hoi nakana makakta nati asom da sodum tholongani hingbasu yarongani chaina di chamanai adubu piri ba phangni ba sing adudi micham praja punama khusu khulai yaw daba punamak sing asidan khulai pai ba sing adudi kapa mani makhoi chatkarni thengno godori disine ana khwadi wa ho godori se miyam punamak ni ada dongi thamai da kari fawi masini ngasigi damak tadi Pukning Warol thoro matang asida losinjare hayeng so pungpam asida dumak laksage meyam panamak su soidina ngaibiramu yamna section leminasi ngasigi damak thorom solution baya yaba James Agrozamna logjare take care khurumjare Siri Siri Garo Chandra Enama Purba Samdai Khoi Khwai Punamaki Rakta Tilamba Kaisam Pramoda Singhana Lambi gi Khudong Thiba Thodok Amada Mahaki Nuksizaraba Imung Manung Sagai Natai Marup Mapang Khwai Punamapu Thadok Laga Haukiba Tangmari Thataret English Singani Kungo Humdoi Ingen gi Tara Turuk Ni Panbale Pa Pupanumita Siri Guru gi Kripadi gi Base Onduna Krishna Das Bhatu Labanga Manjuri Haibana Phangjaduna Brindavan Prapti Oikre Chaliba Thasigi Tang Mapan English Singani Kungo Humdoi Ingen gi kungani thoi panma nomaising numita sti sanjay lokhacharaga lagliba tang taraga tare tha tare English singani kungo humdoi ingen gi kunthani panba thasi ningthau kaba numita lekhidrabagi swarda din thokle numit asida lekhidrabagi atmana ingna chikna leirunabagi damak ngamjaba hai lekharadang siri hari gi charanda hari sankritan galoine na kachagadori upalakya sida brahman vaishnav ahallaman lai guru marumapang iche ichil Laikhidrabaga tinabiramba imung manung nadi sak khangjahodraba marup mapang sing punamangna matam sana lingbirakuna harinam sarban oibirenaba Diamond TV gi thong da paujenjari ayuk pong nipan makhai digi bet katpa nungthin pong taragani thoi makhai da sankritan hoba nolok chariba sing kaisam ongbi asobi devi mabo kaisam prem chandra sing apokpa kaisam ongbi premi bala devi apokpi wabagai yangbi maning lekai
ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯍꯩꯀ꯭ꯔꯛꯄꯣꯛꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔꯒꯤ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯍꯧꯖꯔꯤ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯒꯤ ꯅꯧꯅ ꯃꯤꯡ ꯆꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯍꯣꯁꯇꯦꯜ ꯐꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯑꯣꯏꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9862316538 ꯑꯃꯨꯛꯇꯪ ꯍꯟꯅ 9862316538 ꯄꯥꯎꯖꯦꯟꯖꯔꯤꯕ ꯀꯔꯨꯡ ꯄꯔꯦꯡꯀꯣꯝ ꯍꯦꯗꯃꯥꯁꯇꯔ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯍꯩꯀ꯭ꯔꯛꯄꯣꯛꯄꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯦꯝꯗꯤ ꯖꯤꯌꯥ ꯎꯜꯍꯛ ꯄꯨꯁꯝꯅ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯂꯥꯌꯦꯡꯖꯔꯤ ꯃꯅꯨꯡ ꯆꯪꯕ ꯌꯥꯗꯕ ꯃꯅꯨꯡ ꯆꯪꯕꯗ ꯆꯥꯡ ꯅꯥꯏꯗꯕ ꯃꯅꯨꯡ ꯆꯪꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯕ ꯁꯧꯖ ꯅꯥꯟꯊꯕ ꯑꯃꯥꯡꯊꯣꯡ ꯃꯌꯥꯗ ꯄꯣꯝꯕ ꯑꯃꯥꯡꯊꯣꯡ ꯃꯅꯨꯡꯗ ꯄꯣꯝꯕ ꯑꯃꯥꯡꯊꯣꯡꯗ ꯃꯈꯨꯟ ꯍꯨꯜꯂꯒ ꯅꯥꯏ ꯆꯥꯕ ꯄꯤꯁꯇꯨꯂꯥ ꯑꯃꯥꯡꯊꯣꯡꯒꯤ ꯑꯀꯣꯏꯕꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯍꯥꯒꯠꯖꯕ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯒ꯭ꯌꯥꯁꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯏ ꯇꯥꯕ ꯆꯤꯛꯄ ꯅꯥꯕ ꯇꯣꯟꯁꯤꯜ ꯁꯥꯏꯅꯁ asma khwang naba thagi khongkap chang naidaba fingau chatpa singli nauri sontaba asina singbasing layeng jari ba mafam singdi kekru bila north aoc opposite kekru part imphal ayuki pung 10 dagina nungthil gi pung manga fauba mayang imphal kochak bazar da ayuki pung 6 dagi ayuki pung 9 fauba yaripok bamo laikai kabarstan road thangju numit amasung yumjagai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazaar near Muslim Masjid Sisipur akupa marol gidamak contact tawbiyu MD Zia Ulak Pusham 8414825323 amuk tanghanna 8414825323